Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari Akanba Maruoiba Nongmei pau. District ki Longsai Chingkhau Part 1 da Nscn amadi JUF Nongmei Kapnakhre Bara lenga ka santi ki wari sanabagi khongjang changsiliba Nagaland gi lalolup ama oiriba National Socialist Council of Nagaland Nscn amadi Jalyarong United Front JUF anigi marakta makhata na ngasi su Nongmei Kapnakhre ngasi pung 9:94 rom taba matamda None District ki Khopum Police Station manung channa Longsai Chingkhau Part 1 da Nscn amadi JUF ki khulai paiba cadre anigi marakta Akanba Maongda Nongmei Kapnakhre Nongmei kapnaba adu ngasi pung 8 rom taba matamda lepki Nongmei kapnaringai manungda mafam adugi CSO singi luchingba sing amadi ima singna mic panduna Nongmei kapnaba lepnaba haijabadagi khuthongnaba adu lepkhibani Nongmei kapnabagi thaudok aduda Longsai Chingkhau Part 1 da leiba yum kaya Nongmei maru singna panbadagi akai atoi thoki hairi Pawasina hai Nscn amadi JUF anigi marakta khuthokna ringai manung adu ngasi Nongmaijing numit ki church ki lai khurumlingai oibana manak nakpada leiba khunja sing CSO amadi nupi lup singna mic season aduna khuthokna ba lemnaba lauduna khangan badagi maikai animakta khuthokna bagi thaudo adu lepkhibani hairi tungda thaudok thokpham da nupi lup sing amadi CSO singilu chingba singna changsinduna yengsin khibaga loinana miyamgi oiba mifam ama pangthokre hairi chairak sida tha sige kungani pan amadi ngasi JUF amadi Nscn anigi marakta khuthokna bagi thaudok adu ti Rongmei Naga People's Organization RNPO Assam Manipur Nagaland di Rongmei Naga Student Organization Manipur RNSOM amadi di Rongmei Naga Youth Organization Manipur RNYOM na Akanba Maongda condemn tawkre ningsingba yabadi mamang thagi kunganipan gi ayuk pung 9 kunrom taba matamda None District ki makha oiriba Khopum Police Station ga naknaba Sangji Village amadi Dolan Village anigi lonaba khunyai makta da Nscn amadi JUF anigi marakta pung khara chumna Nongmei kapnabagi thaudok thokrabani thaudo aduda JUF ki cadre ama siki haina thajanakhibani Kuki Militant 10 December 5 da leirol chalagani November 10 da Jiribam District ki Boro Bekra Subdivision gi manung chanba Jakurador da relief camp hangliba police station da khulai matik chana paiba Kuki narco terrorist singna Nongmei kapagi thaudokta handuna CRPF na kablakpada leikhidrba Kuki Militant 10 gi hakchang tha sigi 5 gi dungthilda leirol chalagani leirol chalmagi numit aduda leikhidrba singi mafam da ikai khumnaba utpo oina December 5 da total sadam lauthole haina Indigenous Tribal Leaders Forum ITLF na thadorok cherol amana hairi cherol asina makha taraduna CRPF ka khuthongna bada leikhidrba Kuki sing adu DNA test tawdraba report postmortem gi report pi roi haina Silchar Medical Hospital da fazilaga thamlakhibani ITLF ki maikai dagi leikhidrba sing adu Churchanpur amadi Fairjol dagi ni harabasu makhoi gi imung manung puthokpa ngamdabana DNA test tawba ngamdana lakhibani adumakpo asibak changsing adu matam kuina Silchar Hospital gi mokta thamlakpana maram oiraga kudong chadaba kaya mayoknarakpadagi ITLF ki maikai dagi December 5 da Churchanpur gi Tuibongda leirol chanbagi thoram pangthoknaba thorang lokhatkibani Leiron chanba numit aduda Kuki Civil Society Organization amadi miyana saruk yaduna silent rally ama chatlaga pagaloinana total shutdown tawgani hairi hayengdagi leimakhong army personnel singna faudok faujin tawriba lambi thingjinbagi khongjang changsin gadauri Laishram Kamal Babu mangkhibaga mari leinana semkhiba JAC na ngasi sumakha na leimakhongda leiba 57 Suba Mountain Division Headquarter gi main gate mamangda wakan mifam chathaduna army na kem asida changkhiba Kamal Babu tekta kaidna puthorokna badabi tawri loinana wakan mifam asida thiba khangdana leiriba Kamal Babu gi loina bi masamaksu yauri loinana hayengdagi hauna leimakhong army gi kangbuna hojik faudok faujin tawduna chaliba lambi sing JAC na thingjinbagi thabak chatharagani hairi pauche asina phangba paugi matung innadi leimakhong da leiriba 57 Suba Mountain Division gi army personnel singna hojik chathok chasin tawriba army camp asidagi makhan Riangmai Khul Fauraga Kangla Tongbi Bazar board ki nakal da fauduna laklaga National Highway to Imphal Dimapur lambi tariba lambi gi sarung ngasi hayengdagi hauna thingjinbagi khongjang changsin gadauri lambi thingbagi khongjang asi da army personnel sing na taba atai miyamna chathok chasin tawbadadi kariguma makhal amatagi apanba piroi JAC na changsilakadoriba khongjang asi da lamdam asigi praja miyamna sumateng pangbina ba JAC gi maikai dagi appeal tawragli Amarom da ngasi JAC gi kangbuna khoiraman kaithel phambi ima singi luchingba singa khoiraman kaithel da laktuna unakre masigi mamangda khoiraman kaithel da masing yamlaba security singna JAC gi mioi sing laktuna khoiraman kaithel phambi ima singa wakar mifam chathagani haibadagi Akanba Maongda ngak senbagi thabak chathaki JAC ga khoiraman kaithel phambi ima singi luchingbi singa unaduna JAC na taliba dabi mapung fana sagotkani loinana JAC na thiba khangdana leiba Kamal Babu fangnaba honabada changsilakpa khongjang singda achauba thodang lauduna saruk yagani hainasu phongdorakre haidi
Arambai Tengol Luching Purel Koronganba NIN Faba Yaroi Haina Imasing Kongjang Changsinkre. ATG Luching Purel Koronganba Faba Yaroi Karigumba Koronganba Bufaba Tarabadi NIN Mahaki Matakta Paliba case Pumna Maka Manana Maitei Community Joint Coordinating Committee Gi Ima Pumna Maki Matakta Panbiu Ima Pumna Mapu Fabiu Mamang Chahi 2023 gi May ahumdagi hauna Manipurda thogliba kanglufani asigi lalasi chahi ani phajilakadorba matam asida lalasida mitai singbu kannaba amadi Manipur gi saktam kaiba yaroi haina masagi oijaba pumnamak thadoktu khul ngagliba ireicha singbu hiram amata da phaba punba yaroi Arambai Tengol 80 gi luchingba Korongan babu fanaba honarakliba lengaki thawong ima singna yaba ngamloi haina ngarang numidang waithau kiam sifai hauka mamang amasung thawal khunawi club taraganipan gi apunba luf ama oiriba Maitei Community Joint Coordinating Committee gi Ima Ibel Singna Babu Bazar da Kholau kaya lauraduna Kongjang Changsinkre Kongjang Changsinkiba Ima Singna apunba kholau oina laukiba singdi khulngakpa sing phaba yaroi NIN AT gi Luching Purel Korongan bagi mathakta paliba case sing lothokadabani Leimakhung Army Camp tagi mangkiba Kamal Babu athuba matamda puthokadabani amadi nauna thamjilakhiba mafam taruk tagi afaswa athuba da lothokadabani haiba kholau sing lauduna Kongjang Changsinki Kongjang aduga mari lenena Maitei Community Coordinating Committee gi Women Wing gi Wangangloi S Anitana Phongdokhibada ngasi center amadi state lengang ani nei khoi gi khulngak pa icha singbu fanaba honarakliba si ima singna yaba ngamloi masagi oijaba pumnamak thadoktuna mama leibang Manipur bu nungsijaba ireicha kaya bu punsi tasinduna Manipur gi saktam kannaba amasung Maitei singbu kannaba honajariba Arambai Tengol gi Luching Purel Korongan babu NIN case kaya pansinduna fanaba honarakpa si yaningde Mahaki mathakta paliba casing lengang na thubada handokna basin gadabani korongan ba phaba yaroi karigumba korongan ba bu phaba tarabadi NIN mahaki mathakta paliba case pumna maka manana Maitei Community Joint Coordinating Committee gi ima pumna maki mathakta panbiu ima pumna makpu korongan ba gum phabiu haiki mahangna makhata na hai miyam na yadraba Fospa Manipur gi police station taruk na konba mafamda nauna thamjilagli ba se thuba matamda lothokadabani loina na leimakhung army camp tagi mafam khangda na mangkiba Kamal Babu bu athuba matamda lengak na puthongna ba honagadabani natrabadi ima singna makhal kaya gi khongjang kaya changsilakpa yai haina pendaba wafam kaya amasu mahangna phongdokhi